ꯍꯧꯖꯤꯛ ꯁꯦꯝꯖꯔꯝꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤ ꯁꯦꯝꯕ ꯊꯝꯃꯝꯃꯒ ꯑꯩ ꯕꯦꯜꯒꯤ ꯆꯠꯆꯔꯨꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯐ꯭ꯔꯣꯖꯟꯗ ꯍꯦꯛ ꯍꯦꯛ ꯊꯝꯕ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯁꯤ ꯑꯃꯨꯛ ꯁꯦꯝꯃꯒꯦꯀꯣ ꯑꯗꯣ ꯃꯔꯣꯏꯁꯤꯁꯨ ꯈꯨꯐꯖ ꯐꯖꯩ ꯌꯥꯝꯃꯦ ꯄꯥꯛꯅꯝꯁꯨ ꯆꯥꯍꯧꯔꯒꯦ ꯑꯗꯨꯒ ꯐ꯭ꯔꯣꯖꯟ ꯊꯝꯅꯕꯁꯨ ꯐꯖꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤꯀꯣ ꯈꯨꯐꯖꯁꯦ ꯑꯝꯇ ꯆꯪꯁꯤꯟꯕꯤꯌꯣꯅꯦ ꯃꯔꯣꯏꯒ ꯃꯥꯟꯗ꯭ꯔꯦꯃꯤ ꯌꯨꯔꯤꯌꯥ ꯆꯥꯏ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯅꯠꯇꯦ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯗꯨꯗꯤ ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯈꯤꯕꯗꯨꯗꯀꯣ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦꯕ ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯐꯖꯔꯛꯄꯗꯣ ꯃꯔꯣꯏꯁꯦ ꯑꯗꯨꯅꯦꯕꯀꯣ ꯁꯤꯒꯁꯦ ꯌꯦꯡꯉꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯐꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯊꯝꯖꯔꯦ ꯃꯆꯨꯝ ꯈꯛꯍꯟꯕꯤꯔꯅꯤ ꯅꯨꯡꯁꯥꯒꯤ ꯃꯄꯥꯟꯗ ꯀꯪꯍꯟꯕ ꯌꯥꯗꯦꯀꯣ ꯏꯃꯨꯡꯒꯨꯝꯕ ꯁꯪꯒꯣꯏꯒꯨꯝꯕ ꯎꯔꯨꯝ ꯑꯃꯗ ꯐꯖꯅ ꯃꯆꯨꯝꯁꯦ ꯈꯛꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯁ꯭ꯇꯦꯞꯇꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯐꯖꯅ ꯃꯟꯊꯣꯛꯑ ꯆꯥꯝꯊꯣꯛꯑ ꯊꯝꯖꯔꯝꯃꯕꯅꯤꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯂꯣꯏꯅ ꯃꯆꯨꯁꯦ ꯃꯅꯤꯟ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡꯗꯣ ꯌꯥꯎꯗ꯭ꯔꯦ ꯀꯪꯉꯦꯀꯣ ꯐꯖꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯑꯩ ꯇꯪꯈꯥꯏ ꯑꯩꯃꯨꯛ ꯋꯥꯡꯒꯦ ꯇꯧꯔꯦ ꯍꯥꯏꯕ ꯑꯩꯃꯨꯛ ꯇꯪꯈꯥꯏꯃꯨꯛ ꯀꯂꯥꯛ ꯍꯦꯟꯅꯤ ꯍꯥꯏꯕꯣ ꯈ꯭ꯋꯥꯡ ꯌꯧꯗꯧ ꯃꯥꯜꯂꯦ ꯈꯨꯋꯥꯡ ꯑꯃꯅꯦ ꯈꯨꯆꯥꯎ ꯑꯃꯅꯦ ꯁꯤ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯒ ꯊꯝꯃꯝꯈꯤꯒꯦ ꯑꯗꯨꯒ ꯃꯩꯔꯥꯒꯤ ꯔꯦꯂꯤꯁꯨ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯔꯥꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯦ ꯑꯉꯥꯡ ꯑꯅꯤ ꯃꯃꯥꯒ ꯇꯨꯝꯃꯤ ꯌꯥꯏ ꯐꯃꯨꯡꯗ ꯂꯩꯈꯤꯗꯕ ꯕꯣꯝ ꯁꯟꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯦꯀꯣ ꯁꯤ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯀꯅꯤꯅ ꯅꯨꯡꯗꯥꯡ ꯁꯤꯜ ꯂꯥꯡꯉꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯦ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯧꯖꯤꯛ ꯁꯦꯝꯖꯔꯝꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤ ꯁꯦꯝꯕ ꯊꯝꯃꯝꯃꯒ ꯑꯩ ꯕꯦꯜꯒꯤ ꯆꯠꯆꯔꯨꯔꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯉꯥꯡꯂꯤ ꯇꯧꯕ ꯌꯦꯡꯕꯗ ꯈꯤꯇꯪ ꯐꯖꯗꯕꯁꯤꯡꯁꯦ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯥꯕꯗꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯑꯗꯨꯕꯨ ꯐ꯭ꯔꯣꯖꯟ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯤꯡꯁꯦ ꯊꯝꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯁꯦ ꯄꯥꯛꯅꯝ ꯆꯥꯅꯕ ꯈꯟꯗꯣꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯏꯉꯩ ꯇꯥꯏꯃꯤꯡꯗ ꯅꯝꯖꯈꯤꯕꯅꯤ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯆꯔꯦ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯗꯒꯤꯀꯣ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯁꯣꯏꯕꯤꯔꯁꯤꯀꯣ ꯐꯖꯅ ꯀꯪꯉꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯃꯦꯟꯇꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯃ ꯑꯅꯤꯈꯛꯅꯦ ꯍꯥꯏꯗꯤ ꯃꯩꯒꯤ ꯆꯥꯡ ꯑꯩꯅ ꯀꯟꯅ ꯊꯥꯕꯤꯒꯗꯕꯅꯦ ꯃꯩ ꯇꯞꯅ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯅꯦ ꯃꯩꯗꯣ ꯀꯟꯅ ꯊꯥꯔꯒꯗꯤ ꯃꯥꯏꯗꯨꯁꯨ ꯁꯨꯝ ꯈꯪꯖꯗꯕꯒꯤ ꯍꯪꯕ ꯃꯥꯜꯂꯦꯀꯣ ꯑꯗ ꯐꯖꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯩꯗꯣ ꯀꯟꯅ ꯊꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇ ꯁꯟꯗꯣꯛꯅ ꯍꯥꯏꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯩꯗꯣ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯕꯅꯤꯀꯣ ꯇꯞꯅ ꯊꯥꯕꯒ ꯀꯟꯅ ꯊꯥꯕꯒꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯥꯖꯔꯒ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯄꯩꯁꯥ ꯆꯥꯕ ꯑꯣꯏꯗꯕꯅꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯥ ꯊꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯑꯝꯇ ꯌꯥꯎꯍꯟꯕꯤꯕ ꯌꯥꯗꯦ ꯈꯨꯠꯅ ꯑꯗꯨꯝ ꯇꯞꯅ ꯆꯤꯡꯊꯣꯛꯄꯤꯔ ꯍꯥꯏꯅ ꯇꯧꯔ ꯅꯝꯁꯤꯜꯂ ꯂꯧꯊꯣꯛꯄꯤꯒꯗꯕꯀꯣ ꯑꯗꯨꯒ ꯊꯝꯕꯗ ꯕꯔꯞ ꯁꯥꯐꯝꯒꯤ ꯐ꯭ꯔꯣꯖꯟꯗꯨꯗꯅꯦ ꯊꯝꯗꯣꯏꯁꯦ ꯑꯗꯨꯒ ꯃꯩ ꯀꯜꯂꯤ ꯀꯟꯗꯦꯒꯤ ꯆꯥꯡꯗꯣ ꯕꯔꯞ ꯃꯆꯥ ꯑꯃ ꯆꯦꯈꯥꯎ ꯃꯆꯥ ꯑꯃ ꯁꯥꯕꯤꯔ ꯊꯝꯕꯤꯌꯣ ꯑꯗꯨꯗ ꯕꯔꯞ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯄꯨꯂꯞ ꯑꯗꯨꯝ ꯑꯣꯜꯍꯜ ꯂꯩꯗꯣꯏꯅꯦ ꯑꯃꯨꯛꯇꯪ ꯑꯣꯜꯂꯒ ꯃꯍꯤ ꯂꯥꯡꯊꯣꯛꯍꯟꯕ ꯌꯥꯗꯦꯕ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯡ ꯅꯥꯏꯗꯦ ꯁꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯃꯩꯗꯣ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯁꯦꯝꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯅꯧꯕ ꯊꯦꯡꯅꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯧꯅ ꯊꯦꯡꯅꯖꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯩꯗꯣ ꯑꯩꯅ ꯀꯟꯅ ꯊꯥꯕꯤꯌꯨ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯦꯕ ꯃꯩꯗꯣ ꯀꯩꯒꯨꯝꯕ ꯃꯨꯠꯂꯁꯨ ꯈꯣꯠꯂꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯑꯁꯨ ꯅꯣꯡꯃ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯊꯝꯍꯧꯕꯁꯤꯅ ꯍꯌꯦꯡ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯣꯡꯖꯨ ꯊꯥꯒ ꯅꯣꯡꯒ ꯀꯟꯅ ꯆꯨꯔꯛꯑꯀꯥꯟꯗ ꯃꯔꯣꯏ ꯃꯈꯣꯡ ꯆꯪꯕꯒ ꯇꯜꯂꯤꯗꯅꯀꯣ ꯃꯔꯣꯏ ꯍꯧꯕ ꯏꯃꯨꯡ ꯑꯣꯏꯇꯥꯔꯁꯨ ꯑꯗꯒꯤ ꯍꯧꯗꯕ ꯏꯃꯨꯡ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯀꯥꯟꯅꯔꯦ ꯍꯟꯗꯛ ꯅꯣꯡ ꯈꯔ ꯆꯨꯈ꯭ꯔꯕꯅꯤꯅ ꯃꯔꯣꯏꯁꯦ ꯐꯔꯦ ꯑꯗꯨꯅ ꯈꯔꯁꯨ ꯑꯗꯨꯝ ꯍꯣꯡꯕ ꯍꯧꯅꯔꯦꯀꯣ ꯑꯗꯨꯅ ꯂꯩꯁꯟꯕꯤꯔꯣ ꯃꯌꯥꯝꯁꯨ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯕꯛ ꯇꯧꯔꯒ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒꯕꯨ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯆꯜꯂꯔꯣꯏ ꯆꯟꯗ꯭ꯔꯒꯅ ꯑꯅꯤ ꯊꯣꯡ ꯊꯝꯃꯣ ꯍꯌꯦꯡ ꯂꯧꯊꯣꯛꯄ ꯋꯥꯅꯤ ꯆꯟꯕꯁꯨ ꯌꯥꯏ ꯌꯦꯡꯉꯁꯤ ꯄꯥꯛꯅꯝ ꯆꯥꯅꯤꯡꯉꯕꯨ ꯀꯣꯟꯅꯔꯅꯤ ꯅꯨꯡꯁꯤꯠꯅ ꯄꯥꯛꯄꯤ ꯁꯣꯏꯕꯩ ꯃꯅꯝꯁꯦ ꯃꯤꯠ ꯀꯥꯏ
ꯀꯥꯏꯌꯦ ꯁꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯊꯝ ꯌꯥꯗꯣꯏꯅꯣꯀꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯈꯤ ꯃꯇꯝꯗ ꯁꯤꯒꯤꯗꯤ ꯀꯩꯝ ꯍꯥꯞꯇ꯭ꯔꯦꯀꯣ ꯀꯩꯝ ꯍꯥꯞꯄꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯅ ꯅꯨꯡꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯄꯤꯕ ꯌꯥꯕꯅꯦ ꯏꯂꯥꯏ ꯂꯥꯏꯅ ꯒ꯭ꯌꯥꯁ ꯃꯈꯣꯟ ꯃꯌꯥꯝ ꯀꯥꯞꯄꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯒ ꯌꯥꯎꯅꯔꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏꯁꯤ ꯑꯉꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯃꯩꯈꯨ ꯉꯥꯛꯇꯅꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯅꯍꯥꯟꯁꯨ ꯐꯦꯁꯕꯨꯛꯇ ꯎꯏꯌꯦ ꯃꯤꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯃꯩ ꯄꯨꯡꯆꯥꯛ ꯆꯥꯏꯌꯦ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯛꯄꯩꯅꯦꯅ ꯌꯥꯔꯦꯀꯣ ꯁꯤ ꯃꯔꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯊꯝꯃꯁꯤꯀꯣ 19 ꯑꯣꯛꯇꯣꯕꯔꯗ ꯊꯝꯕ ꯅꯥꯀꯨꯞꯄꯤꯅꯤ ꯀꯩꯝ ꯇꯧꯗꯦ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯩꯀꯣ ꯈꯔ ꯉꯧꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯅꯪ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯝ ꯁꯤꯡꯕꯤꯗꯣ ꯀꯩꯅꯣ ꯍꯋꯥꯏꯊ꯭ꯔꯥꯛ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯋꯥꯏꯊ꯭ꯔꯥꯛ ꯐꯖꯅ ꯑꯣꯜꯂ ꯂꯩꯔꯦꯗꯣ ꯁꯤꯅ ꯑꯣꯜꯂ ꯂꯩꯔꯦꯗꯣ ꯍꯋꯥꯏꯃꯨꯕꯤ ꯑꯩ ꯆꯦꯡꯒꯨꯝ ꯅꯥꯔꯤꯝꯗꯣ ꯍꯟꯗꯛ ꯇꯧꯖꯔꯛꯑꯒꯦ ꯆꯦꯡꯒꯨꯝ ꯅꯥꯔꯤꯝꯁꯤꯗꯣ 10 July 2025 ꯍꯥꯞꯄꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯕ ꯑꯃ ꯇꯧꯊꯔꯒꯦ ꯍꯟꯗꯛ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯀꯩꯀꯩ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯎꯃꯣꯔꯣꯛ ꯀꯩꯀꯥ ꯕꯔꯞ ꯑꯃꯁꯨ ꯂꯩꯔꯦ ꯃꯪꯒꯦ ꯕꯔꯞ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯪꯒꯦ ꯕꯔꯞ ꯂꯩꯔꯦ ꯁꯤ ꯃꯪꯒꯦ ꯕꯔꯞ ꯉꯥꯒꯤ ꯁꯦꯝꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕꯗ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯔꯗꯁꯨ ꯑꯗꯨꯝ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯄꯟꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯦꯝꯕꯗ ꯑꯗꯨꯝ ꯐꯖꯅ ꯐꯨꯜ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ